Arambai Tengolgi membershipna Zizaulen Kunda Sangsilaki Batong Adubu Kotuna Akan Mamong the Yaningdaba Phongdokhre. Arambai Tengolgi membershipna Tha Asigi Taramarigi Ayukta Zizaulen Kulda Sangsilaki Batong Adubu Committee on Tribal Unity Kotuna Akan Mamong the Yaningdaba Phongdokhre. Kotugi Cherol Amada Arambai Tengolgi membershipna full uniform da Misam Saduna Chanung Maitei Kuldagi Kuki gi area da buffer jola silaki. Missing aduda mongsong kaya singdokpana singba thabak sathaki manak nakpada Central Army Police Posting leirabasu thawong asi chatharakibani hairi security personnel singna buffer zone lana changchilaki bamioi sing adu thibagi mahutta board brayer khaduna buffer gi get oihalliba sing adu laukthokpagi video clip amasu viral oirake. Independence Day gi mangoina Kuki jo kanglupu aran mongda paukthoknabagi pandamda Kuki singi village volunteers singna react torakna bagi moong da thong adu atamna chathakibani maitai separatist singna de Manipur bu Indian Union da punduna mars tawbagi wafam Yaningdaba utuna lairi India dagi maning tamba lebak ama ohena naba khulai paiduna lal hauri ba kangbu kharada India government ka wari sanari ba asi matau karam nano haina su kotuna hanglakle chanungda lairi ba CRPF personnel singbu thokliba conflict asigi moong matau khangangadabani loinana commanding officer dachu transnationalist militant amasung masigi lamngaksariba village volunteer anegi neutrality ngaknaba wakhanagadabani hairi chanung maitai khulgi miyamna makhoigi buffer zone gi manungda lairiba sarukki labukta law uba amasung u yarmada akaiba leite adubu aikhoigi lamda changsilaklabadi mathau taba action lokhakani masida tholakadaba afapata punama kotu natraga village volunteer singna pure hairi Manipur ki Churasampur gi Nupi ahob lupa crore mari henbagi drug korana Shillong da Phare Churasampur district gi Shillong tamna drug puduna lakhiba Manipur gi Nupi ahom Shillong da gi nupa ama lupa crore mari henbagi drug korana Meghalaya anti narcotic task force amadi police ki apun bakangbu amana is India Hills district ki umkyang police petrol check post manakta Phare hari pau asina hai tha asigi tarataruk ta Churasampur gi Shillong tamna chinganingai oiba moongda Maruti Suzuki ama lakpada police ki kangbu asina police petrol check point manakta khamduna gari sing check tawbo matamda fakibani hairi makoina tonguna lakpa Maruti Suzuki adu check tawbugi thabak chathaba matamda carry bag amada tongan ba sapon cap marfuda hapna purakhiba heroin gram 961.33 ga korana nupi ahum phagat kibani hairi pharaba nupi sing adu Manipur dagi ki manai chahi kuntra homdoi dimkhong ting chahi nipu taret ngai ting chahi nipu makoina drugs sing adu Churasampur dagi purakpani haiba wahang pahong jathaba matamda khangbangam lei fagalaba drugs sing adu lupa crore mari romgi mamal oigani hairi makhatana nungthil pung aniga minute 15 taba matamda su khalai hariyat ta police station gi manung chanba by din hati village da chathakiba operation da Churasampur district gi pusilaki ba heroin gram marfutara mathoi point marfu hutarukka konana mioi amasu fagatke faraba mioi adu Shillong dagi Madan Riting village dagi Isak El Jote kawi chahi kuntaruklom sure mak Churasampur dagi Shillong tamna passenger bus ama tonguna drug sing adu Shillong tamna puduna lakibani mangodagi fagalaba drug sing adu lupa lak nimpu rongi maman oigani hairi drug konana farba mioi sing NDPS ke makhada case ama register tobuga loinana makhatana tijinbagi thabak chathaba hokre haina pau asina hairi Thadau amadi maitai furup ani gi mari chasin hannaba thadau inpi Mizoram na taksin kre Manipur da thokli beirang asi athuba matamda waroshin puraknaba amasung thadau maitai furup amadi atopa jo group singe mari hena chasin hannaba Manipur lengak amasung Mizoram lengak ta thadau inpi Mizoram na taksin kre North East now da phongba pau amana hai thadau inpi Mizoram gi maikai degi thamlakhiba statement amada Mizoram amadi Manipur da leiriba Mizo ethnic group sing culture amadi social gi naknaba mari lei masi pawba nungsi sanaba Mari Thambuna state ki territorial integrity kaigadaba political demand amata tanba leitre Manipurda hojik mayok nari beirang asina thadau amasung jo tribe singda khudong chadaba mayok naduna makoibu Kuki sing ne haina zayetna bathokhale hokhiba August tarukta thadau amasung maitai furup anigi lusingba singa wari sanaduna komjali sengja pan hupuma thoidna best year oiduna national register of citizen NRC tawbagi matangda su yana kiba laikre haire Namthak tawraga sahi nauribi nupi masa famla luba mioi ama sahi kunithoi Phadok Pikhre
Sahi nauribi nupi masa ama bunam thak tauraga famla lubagi maralda miyoi ama sahi kunithoi jail da thambaga loina lupa lising taramathoi fine thinaba khangankre fast track species court number 2 gi Judge W Tonel gi kota sentence hearing chatharaba matungda Kaksing district ki Waikong police station manung chana laiba tokpaching mayai lekai degi oinam Robin Chandra Singh chahi nimphumanga kauba miyoi ama sahi kunithoi jail da thamnaba YLP khibani Case asigi sentence hearing chatharakpada Special Public Prosecutor M. Bisan Sor Singhana Maralairaba Miyoi Asibu Prevention of Children from Sexual Offense POCSO Act 2012 gi makada khwaidigi kanba cherak pibinaba taksen ke accused gi maikaidagi Advocate L. Indra Kumar Singhana lepke August 13 da court asina oinam Robin Chandra Singh bu POCSO Act 2012 gi section 419 ge makada maral leire haina conviction piba leikrabani madugi matung tarakpada ngasi sentence hearing chatharaga maral leiraba miyoi asibu chahi kunithoi jail da thambaga loinana lupa lising 13 fine thihanna bakhangan khibani sentence hearing chathabagi damak oinam Robin Chandra Singh bu ngasi sajiwada leiba Manipur Central Jail dagi kota purakke Special Public Prosecutor na maral leiraba miyoi ase akan baserak pibaga loinana victim oihawrebe nupi masa atuda compensation oina lupa lakh taret pibinaba wafam kota thamke defense ke maikai da lepkiba Advocate L. Indra Kumar Singh na haike oinam Robin Chandra Singh hyriba miyoi ase lairaba miyoi ama oibaga loinana imung puri bane masigi sumathakta case asigi investigation chathabada mapung pana cooperation piduna lakhe maram maduna khara yangba cherak piba mathau tai nakal anigi wafam taraba matungda fast track species court number 2 ge Judge W Tonel na haike IPC section 419 ge matung inna case asida maral leiraba miyoi ase yamdrabada chahi ahum phawba jail da thambaga loina file thiangadabani POCSO Act ke section 4 Cross 2 gi makhada chahi kundagi na mapunsi chupa phawba jail da thamba yai case asigi oina di maral leiraba oinam Robin Chandra Singh bu sahi kunithoi jail da thambaga loina lupa lising 13 fine thinaba YLP re haina kota lauthoke panba yabadi maral leiraba miyoi asi komja lising 2013 ki me 19 da faraga tha taruka numit mari jail da thamlurabani komja lising 2013 ki December 2 da bail da thadokibani Illegal immigrants singi isu haksina laguna thabak tawna ba governor taksin kre lamda masida ain kaina sangsilagli ba illegal immigrants singna lebak asigi socio cultural and demography amasung political gi oiba akibak amasung kudong thiningai oiba phibam kya thogalagli ba asiga mai lenina state government amasung central government ki maike degi hiram asida haksina laguna thabak tawna bane sogi maike degi Manipur gi governor da memorandum pisin da taksin kre governor da pisin ke ba memorandum aduda palliba warol sing de maru oina region asida leiriba illegal immigrants sing ase masa khangdoktuna maram da halan kina ba thabak sing pakhakadabani Indo Bangladesh border seal tawgadabani border khudong thiningai oiba jaga sing yauna mafam khudingmakta matik saba security personnel sing deploy tawduna amasung modern surveillance technology sisinaduna border control amasi hena mapangang kalhanbaga loinana ningthina monitor tawgadabani indigenous people sing rights sing protect amasung preserve tawgadabani special review committee semgadabani habagi wafam sing yauri nongmai ulaga sen khaibada chenaba police constable amaga DI Tata Driver Amaga Phare Nomai Ulaga Miamdagi Namduna Sen Kaibada Chenabani Haiba Manipur Police ke Constable Amaga Tata DI Driver Amaga Andro PS Nangarang Phare Presna Phangba Paugili Kulama Gimatung Inna Nomai Ulaga Miamdagi Sen Kairambadagi Faraba Constable Adugi Maming MD Amumata Chahi Kuntra Nepal Apokpa Laikhidraba MD Tomba Kawi Infaliski Yaripok Turi Haldagini Mahak Bisnupur District Agi Attest Tawraklaga Hauzik Criminal Investigation Department SB the posting Labani Mahak constable number na 09042440 ni aduga tata DI driver adugi maming na tampak mayum asad sa ikun mga apokwa Firoz Kawi yaripok turihal idiga manaktagini makoy dagi registration number AS0AB 5754 thaba ultra car ama sufagat le haina pau asina makatari makoy anigi mathakta Andro PS na under section 308 clause 3 BNS amasung 25(1)C Act ki makhada FIR ama register tawre makhatana senaba miyoi sing fanaba thiri haina pawgili khul amana phongdorakle